Leingak asi kanagumba Phurup Amattagi Maiokta Leite adumakpu border area da leingakna sakhangdaba khul kaya lingkhatlakpa amasung illegal immigrant singi Matangdadi Chekshin Phirep Lougani haina Chief Minister Nongthombam Biren na phongdokkhre wafam asi ngasi machi subdivision ki manung chana leiba laiching kangsang village ta pangthokpa diamond jubilee kam biennial sports meet 2025 phongdokpagi thoramda mahakna phongdokhibane legacy of yesterday champion of tomorrow haiba team ki makhada All Marine Sports Association ki complex ta pangthokiba thoramadu da Chief Minister Biren hai mai horol dagi tongan ba yellow Phurup kayana lamdam asigi apunba saktam ngaktuna lakle maramaduna lamdam asida khundaminari ba yellow Phurup singa se kaina ba yaroidaba ngaktani haibasi aikhoi punna khangminaba mathau tai chahi taret khuntaklingai matamda awasingbo maithiba pinaba honabada Sizinaki ba arambai hairiba khutlai adugi matonda tairiba hu adu Maring Phurup ki ichil inaw sing na pikibani haibagi wari lairibani haina mahakna phongdokhe Chief Minister Biren na makhata na hai haujiki matamda lairik hairaga thabak phangdana lairiba nahak khudingmak leingaki white collar job piba ngamde masina maram oiraga nahak kaya amade mayai kaba nisada laichukhibasu yaudaba nate piba masidagi tungi yumbi oirakadaba nahasing mayai kaba nisadagi kannaba mahaki leingak asina war on drugs ki khongjang ase haukhibane Laiching Kangsang village ki khunja singna lairiba chikmai singda popi thabagi mahot manama sing amade mahi marong oina thaba ase apenba phawe mafam asida indoor gym yauba sports complex ama semgatnaba mathangi budget ta lupa crore ni ka lakh 50 gi senpham haplagane loinana machi subdivision asida employment exchange office ki branch ama hangnaba leingak asina khanagane palel dagi laiching Kangsang khul phawbagi lambi asisu Koilas thabaga loinana khul asida ima kaithel amasu saragane khunja singna pamliba power substation amasung primary health sub center amama phamasida thambagi matangdade leingak asina khanaraga kari tauba yabage haibado yengsingani haina mahakna makhata khe Haujik tholiba irang asigi matangda Chief Minister Biren hai leingak asina kanagumba Phurup Amattagi Maiokta Leite taubatabu border area da leingakna sakhangdaba khul kayagi masing hengalakpa amasung illegal immigrant singi matangdadi Chekshin Phirep Lougani Mising yamba Phurup na mising yamjadaba Phurup ki miyoi singda angamba mating pangduna punna chawkhatminaba Manipuri ma oinaba honaminase loinana aikoi amatoina khutsamnaduna Haujik tholiba irang asigi warishin puraktuna mahausagi tangdu laitaba Manipuri adu oinaba thabak tawminasi haina Chief Minister Biren na makhata na apil tawkhe Thauramadu da Manipur Leingaki Works Minister Govindas Konthojam Water Resource Minister Awangbong Nyumai amade CAF and PD Minister L Susindro so saruk yakhe Kanagumba kharana Ekoi indigenous people singi marakta kaina na bahona bada thukaina bahona bada hai no mayan namchal no kasu masidi no ni tholokhre kamai tholokhre we ekoi live together fight together and we live together is there badu ki proof manu ki thabak oi tholokhre ai laingais na maringi china mayam dai request saroge kotha khunje Yang tang na lejeba, yang na kuwari ka sago na bukun na mukami. Ado na kata maring may tayo siya, thana basu yada ba, tum hau may horon dagi leminera ba inside do. Kugi hawk song na yawar ba community ni kus. Ari ba lai ka ni ka samne ni matam dagi. Ano kotha ka kari mo land dispute kumba kari mo leira ka sunoy, kana senda ba tao kung. Ay inatala o. Ekoi khajana tanaraga karino ma koi masen nata de ano yamwana so moi kine ju inje bani wana so lebri moi support orga moi gi support obi gedam ni moi gi mateng pi gedam ni moi gi encourage obi gedam aduna minority taba jaga do ekoi yokot tana imphal do ekoi no bi yokot kadam ni singna no na koi bi yokot pi gedam adugi give and take